ꯅꯧꯅ ꯌꯦꯡꯕ ꯍꯧꯕꯤꯔꯤꯕ ꯆꯦꯅꯦꯜꯁꯦ ꯅꯣꯔꯤꯁ ꯃꯨꯛꯕꯪꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯛꯕꯪꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩꯒꯤ ꯁꯤꯗ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯑꯗꯣ ꯌꯦꯡꯕꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯪꯍꯟꯖꯔꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯃꯌꯥꯝ ꯉꯥꯏꯖꯔꯤꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯏꯟꯁꯥꯡꯁꯤꯡ ꯍꯥꯏꯗꯤ ꯂꯧꯈꯠꯆꯕꯅꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯩ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯃꯤꯡꯁꯦ ꯄꯨꯁꯄꯥ ꯑꯣꯏꯅ ꯃꯥꯅ ꯁꯧꯒ꯭ꯔꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯁꯧꯒ꯭ꯔꯤꯁꯤ ꯊꯣꯡꯖꯔꯦꯀꯣ ꯑꯩ ꯃꯌꯥꯝꯁꯤ ꯁꯧꯒ꯭ꯔꯤꯁꯤ ꯊꯣꯡꯖꯔꯦ ꯑꯗꯒꯤ ꯑꯊꯣꯏꯕꯤ ꯄꯣꯠꯁꯪꯕꯝꯅ ꯁꯧꯒ꯭ꯔꯤꯒ ꯀꯪꯂꯥ ꯌꯦꯟ ꯄꯥꯛꯅꯝꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯊꯕꯤ ꯆꯝꯐꯨꯠ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯁꯧꯒ꯭ꯔꯤꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯤ ꯑꯩ ꯂꯩꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯀꯥꯡꯍꯧ ꯍꯥꯏꯗꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯌꯥ ꯉꯧꯖꯔꯦ ꯑꯗꯨ ꯄꯥꯛꯅꯝꯁꯤ ꯂꯩꯔꯦꯀꯣ ꯀꯪꯂꯥ ꯌꯦꯟ ꯀꯩꯀꯥ ꯄꯥꯛꯅꯝꯅꯤꯀꯣ ꯁꯦ ꯑꯗꯨ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯃꯍꯨꯠꯇ ꯑꯗꯨꯒ ꯊꯕꯤ ꯆꯝꯐꯨꯠꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯊꯕꯤ ꯆꯝꯐꯨꯠꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯅ ꯕꯣꯕꯣꯏ ꯍꯦꯔꯣꯖꯤꯠ ꯎꯇꯤ ꯊꯣꯡꯕ ꯀꯥꯡꯍꯧ ꯏꯔꯣꯟꯕ ꯍꯥꯏꯕꯅꯦꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯅ ꯅꯍꯥꯟꯁꯨ ꯂꯧꯈꯠꯄꯤꯗꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯎꯇꯤ ꯊꯣꯡꯉꯦꯀꯣ ꯃꯌꯥꯝ ꯎꯇꯤꯁꯤ ꯂꯩꯔꯦ ꯃꯪꯒꯟ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯪꯒꯟ ꯎꯇꯤ ꯑꯗꯨꯒ ꯃꯪꯒꯟ ꯎꯇꯤ ꯂꯩꯔꯦꯀꯣ ꯑꯗ ꯎꯇꯤ ꯊꯣꯡꯕꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯀꯥꯡꯍꯧꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯃꯥꯟꯅꯔꯦ ꯑꯗ ꯏꯔꯣꯟꯕꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯔꯦꯅꯨꯕꯂꯥ ꯆꯣꯡꯊꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯗ ꯉꯥ ꯑꯇꯥꯎꯕ ꯃꯥꯒꯤ ꯌꯣꯡꯆꯥꯛꯁꯤ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯏꯔꯣꯟꯖꯔꯦꯀꯣ ꯑꯩ ꯃꯊꯪ ꯈꯔ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯄꯅꯦ ꯑꯗꯣ ꯉꯥ ꯑꯇꯥꯎꯕꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯥ ꯑꯇꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯊꯪ ꯉꯥ ꯑꯇꯥꯎꯕ ꯆꯥꯖꯕ ꯃꯇꯝꯗ ꯑꯩ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯊꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯁꯧꯒ꯭ꯔꯤ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯁꯧꯒ꯭ꯔꯤꯁꯤ ꯃꯌꯥꯝꯁꯤ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯂꯧꯈꯠꯆꯔꯦ ꯊꯥꯡꯖꯤꯡꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯃꯇꯝꯗ ꯑꯩ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯣꯍꯃꯠ ꯑꯂꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯣꯡꯆꯥꯛꯀꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣꯅ ꯌꯣꯡꯆꯥꯛ ꯈꯛꯇ ꯏꯔꯣꯟꯕ ꯑꯩꯁꯦ ꯌꯣꯡꯆꯥꯛ ꯈꯛꯇꯪ ꯏꯔꯣꯟꯕꯗꯤ ꯑꯩ ꯆꯥꯕꯁꯦ ꯀꯩꯅꯣ ꯇꯧꯖꯔꯣꯏꯀꯣ ꯉꯝꯖꯔꯣꯏꯗꯕꯅꯤꯅ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯆꯔꯦꯁꯦ ꯌꯣꯡꯆꯥꯛ ꯑꯩ ꯍꯣꯔꯦꯟ ꯎꯖꯔꯛꯀꯦꯀꯣ ꯌꯣꯡꯆꯥꯛꯁꯤ ꯁꯣꯝꯒꯤꯁꯨ ꯂꯧꯈꯠꯆꯔꯦꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯈꯛꯇꯪ ꯑꯩ ꯏꯔꯣꯟꯕꯗ ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏꯗꯕꯅꯤꯅ ꯑꯂꯨꯒ ꯃꯦꯠꯆꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯩ ꯍꯣꯔꯦꯟ ꯌꯣꯡꯆꯥꯛꯁꯤꯡꯒ ꯃꯌꯥꯝ ꯂꯧꯖꯔꯛꯀꯦ ꯄꯤꯡꯀꯤ ꯃꯉꯥꯡꯅ ꯍꯥꯏꯕꯤꯔꯛꯑꯦ ꯉꯥ ꯊꯣꯡꯕ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯗꯣ ꯃꯥꯒꯤꯁꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯉꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯔꯣꯟꯖꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯁꯣꯏꯕꯨꯝꯗꯤ ꯏꯔꯣꯟꯖꯗ꯭ꯔꯦꯀꯣ ꯉꯁꯤ ꯏꯔꯣꯟꯕ ꯑꯃ ꯌꯥꯎ ꯏꯔꯣꯟꯕ ꯉꯥꯛꯇ ꯃꯈꯜ ꯑꯅꯤ ꯁꯨꯕꯁꯦ ꯍꯥꯏꯗꯤ ꯆꯥꯕꯗ ꯈꯔꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯒꯗꯕꯅꯤ나 ꯍꯥꯏꯗꯤ ꯏꯔꯣꯟꯕꯁꯦ ꯍꯥꯞꯆꯗ꯭ꯔꯦ ꯃꯊꯪ ꯑꯩ ꯃꯥꯒꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯣꯏꯕꯨꯝ 이런 ꯃꯇꯝꯗ ꯑꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯃꯨꯛꯀ ꯂꯧꯈꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯖꯌꯥ ꯃꯨꯇꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯌꯦꯟ ꯑꯉꯧꯕꯒ ꯏꯔꯣꯟꯕꯒ ꯍꯥꯏꯕꯅꯦ ꯌꯦꯟ ꯑꯉꯧꯕꯁꯦ ꯃꯌꯥꯝ ꯑꯩ ꯌꯦꯟ ꯑꯉꯧꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯂꯧꯈꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯏꯔꯣꯟꯕꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯂꯧꯈꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯂꯣꯏ ꯎꯠꯆꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩ ꯃꯥꯏꯔꯦꯟꯁꯦ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯁꯤ ꯃꯥꯏꯔꯦꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯃꯃꯤꯡꯁꯦ ꯂꯣꯏ ꯄꯥꯊꯣꯛꯆꯕ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯁꯥꯄꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯕꯣꯕꯣꯛꯀꯤ ꯕꯣꯕꯣꯛꯀꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯕꯣꯕꯣꯛꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯛꯁꯦ ꯃꯌꯥꯝ ꯍꯥꯞꯄꯒ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯍꯥꯞꯆꯔꯕꯅꯤꯀꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯒꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡ ꯇꯝꯃꯤꯟꯅꯔꯁꯤꯀꯣ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯅꯣ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯑꯍꯥꯎꯕ ꯉꯥꯛꯇ ꯃꯥꯡꯗ ꯂꯩꯁꯜꯂꯝꯅꯤꯅ ꯑꯗꯣ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯖꯔꯒꯦꯀꯣ ꯃꯌꯥꯝꯁꯦ ꯏꯔꯣꯟꯕ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯎꯇꯤꯁꯦ ꯑꯩꯅ ꯃꯪꯒꯟ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯁꯪꯕ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯑꯁꯪꯕꯁꯦ ꯃꯅꯥ ꯃꯁꯤꯡꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯦ ꯍꯥꯎꯋꯦ ꯎꯇꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯛꯅꯝꯁꯤꯗꯤ ꯀꯪꯂꯥꯌꯦꯟꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯇꯤꯜꯍꯧꯅ ꯇꯧꯔꯛꯄ ꯑꯩ ꯃꯔꯣꯏ ꯂꯩꯇ꯭ꯔꯕ 또 ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯂꯩꯔꯦꯀꯣ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇꯅꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯍꯧꯒ ꯇꯧꯕꯅꯦ ꯀꯥꯎꯔꯦꯕ ꯆꯝꯐꯨꯠꯁꯦ ꯃꯍꯤ ꯊꯛꯆꯤꯟꯒꯦ ꯑꯗꯣ ꯍꯣꯏ
चंपू चाय हाँ ना चतों की मेरा फेब कहूँ जो मुचार सी को और chẳng mua dạ mình thấy rồi mình chứ nhỉ này không một trăm hầu con ăn mà sao được hỏi có mày là em nào mẹ mà tôi à vừa là căn hay đi à là con khát tới này có mẹ mày còn tiền lười bagaimana thì mẹ nó nói nó hà là cái hay đi con sao hay biết là phải đôi sang ngầm nó đôi hơn là cái có tôi cái mẹ đi comment đó thì đây nó sao hay là sao biết thì có thể học được cái tôi vào cái tôi biết nó có mẹ mày số đó mà cái sao ngầm nó cũng hơn là cái mẹ để bên nó tôi cái đó mà thằng khác thì mẹ ngày mình là gì có ngày mình là cái đó mà thằng ấy đó nó hay đi đâu có sẽ là cái có 소고기 두면에 이거 이제 뭐지 하고 우모로 몇 번에 있는 우모로 간 것에 우모로 기마 징하면 하왜 했다 사람 뭐지 하왜 아무 사람인데 무슨 좀 사람인데 mà nhân em hỏi của sai rồi của ông mà mà nhân họ quay bây giờ này còn hàm hỏi
น้อยปะमैंไม่รู้สินเดเลยก็สิสิเลไม่กวนจาระแกสิสุอีกงำเดก็